Bismillahirrahmanirrahim. Muhtaram Hazarat. Ngasi aikoina nainagadoriba wazifa asi adugumlaba miyoi singgidamaktani imung manunggi maramdagi aigi itu ichagi maramdagi kairoi laikaigi maramdagi koinaba sanabagi maramdagi aigi itakta landon tonbagi maramdagi awaba nungaitaba kayagi maramdagi aisibu yamna tension leiriba depression gi laina leiriba anxiety oiriba maram leitana awaba nungaitabagi wakan khallaga leiriba mi maram leitana aigi thamoisida akiba akhangba maram leitana aigi thamoisida aki akhang leiriba mi amasung thamoi asibu leitafam khangdriba makhoi yamna kanagadaba wazifa amagi matangdaneba ngasi aikoina nainagadoribasi hadis paktaneba laibasi nabi karim sallallahu alaihi wasallam na hiduk pirammi Allah ta'ala na mu'min bandasing sigi damakta tongan ba farishta amma semeba adugi farishta adugi maming ribail haina kaweba masigi farishta sigi tabuk se amma khaktaneba mahaki tabuk ase sumna khakki amma khaktani mu'min banda sing sigi thamoi asibu shanti phanganba mu'min banda sing sigi thamoi asibu shanti phanganba itminan ohenba sukun ohenba amasung thamoi nunga henbagi tabuk ase masigi farishta sigi duty neba ayambana aikoigi punsi sing sida awatpa posak amma phoba leiba natteba watliba posak sidi sumna khakki aigi thamoigi nungai basineba aduna ahanbada aikoina tawgadoribasi aikoigi gunasing sidagi toba tila tawba Allah gi maikaida onsanba aduga masigi wazifa se tawba masigi wazifa se sondringai mamangda aikoina aikoigi mit animak oisanba aduga aigi etke khutta se thabak mapasida thamoi mapasida thamba aduga ningsa sor se sangna chingkhatpa ningsa sor sangna chingkhatlaba matungduda ngaptang thingaga thamba ningsa sor thingingai maraksida masigi duasi sonba ngamming khoi solauba Allahumma bihurmati ribail Allahumma bihurmati ribail Allahumma bihurmati ribail aikoigi punsida karigumba awaba nungaitaba wakan waba aigi thamoisibu charangnaba pokpa shanti phangdaba matam maduda nahakna leiriba mafamduda any halat amada leisan masigi amal ase tawbiyobo suksoi soidenamaki khudakta result phanganeba kari maramgino haiba matamda aigi nungaitaba posak mayam singse hujikki haikhriba farishta ribail mahaonda loinamak sinna khrabaneba mu'min musalman singsige thamoise nunga henbagi mathause mahakine farishta singsida haiba indabagi posak makhoida amma phoba yawba natte aduna adugumlaba miyoi sing jo depression gi laina nariba anxiety oiriba misak singdo ahanbada Allah gi maikeida ruju tauba toba tila tauba aduga masigi amal ase tauba suksoi soidan makki kanaba phanganeba inshallah ta'ala mathangi amal lasina adugumlaba miyoi sing makhoigi thamoi manungda akiba akhangba yamna poiba I uba matamda pakhatliba asok apan uba matamda pakhatpa phawriba chaurakna haiba matamda heart soliba misak singdugi damakta yamna kanaba wazifa neba Quran gi manunggi ayat ani neba piribase waliyarbita ala qulubikum wa yuthabbita bihil aqdam parama pansubagi sure anfal gi ayat number 38 daneba yauribase aduga mathangi ayat asina ala bi dhikrillahi tatma'innul qulub masigi ayat asina para tarhumdoi suba sure raat ki ayat number 19 suba dane bayauri basi masigi ayat asi aikoina trama thoirak cholaga ising da kamaba matungduda ising se aikoina season naba thakpa inshallah ta'ala magi thamoi sonba amasung magi heart sonbado aduki mati kanaba phangan biganeba masigi makha tarakbada aikoina ngasi talim tawkhribaduda yamna kanaba phangadaba dua amane amasung nabi karim sallallahu alaihi wasallam gi tariqada layeng bagi hadis ani ne ba yauri base ahan bada yaukriba duasi nabi karim sallallahu alaihi wasallam hiduk pirammi kana gumma misak ama magi mayum dagi thogak pa matamda masigi duasi solaba adoi taragadi mangonda ne ba haiga dori base lairiba posak mayam sing sigi fattaba akaiba mayam singdo adudagi nahak se hefazat tawrabani amasung shaitan mardud ase nahak ondagi yamna thapna chen khrabani Nabi Karim sallallahu alaihi wasallam na hairibasi aikoina yum dagi langphai chatnangai gi damakta thogakpa matamda masigi duasi solaba adoi taragade aigi thakta lakadaba phattaba afat punnamakta Allah taala na hefazat ta hunbiraga sahi salamat tekta kaidana yum phoba amak hallage yehunbirakani haibeneba madugi dua dudi asini bismillahi tawakkaltu ala Allah la hawla wala quwwata illa billah mathang asina nabi karim sallallahu alaihi wasallam gi sunnat tariqa degi laying bagi matang daneba
Hazrat Amma Aisha Siddiqa radiyallahu ta'ala anhasina anabagi damakta talbina semaga sizinanangaygi damakta hukum tawrammeba. Aduga hairammeba Nabi Karim sallallahu alaihi wasallam na haidokpa aina tahujabani. Talbina hairiba posak ase anabagi damaktadi makhoigi thamoy adu yamna shanti phanganba, sukun phanganba, nungaihanba posak amani amasung makhoigi awaba nungaitaba posak singse sisu kaithuhangadaba posak amani sineba. Talbina hairiba posak asi kari kari kanaba phangmano amasung kamaina semgadabano haibasigi matangdasu hana mamangda video semkhrabaneba. Madugi link description da pirabaneba. Talbina hairiba posak asi jau haibadi barley Gehuman ma posak amaneba. Aikoina jau amasung barley haina search tawba matamdasu khangba ngammaneba. Adugi posak tuga sangomga lolaba matungduda thumnangaigi damakta khohi khara hapchanba. Kaju badam khara hapchallaga halwa gumna tayar tawbadubu talbina haina khangnayeba.